Lan leiba. Tarabaro. Kaidaurage thongse hangrade. Tarabo nangbo. Amuk tumsiliro nangbo. Lan leiba bathroom dagi towel angauba ma setlaga. Irujabagi achotpa masamdo teithok laga thoklai. Ngawna palaba hakchangduda irujaba loirakpagi ising marik pakpado laphugi layolda liklana pakpagumni. Mamagi khonjal tabada t-shirt angauba ma fatlisilaga magi roomgi thongdo hanglai. Ratana machabu ubada. Oh, nang iruluba loiraboire. Phare. Se, nang sangomga breadka silaire. Ratana thoklage haiduna tung onthurai. Lan leiba mamabu tungdagi konsilai. Lan leiba mamada kerapna. Mama, ai school do benda dum chatkeba. Natraga bhaigam leibiyoba. Pumuduna thilandoi oramnine. Aise purangang macai tapta tum sene. Aise pakhang pharabani. Haujikti 11 su kadorabani. Ratana machada onsilai. Nate nangbu kanana pakhang phai hairino yam angang oirina pumuduna lawthok lawshin tawbana ai wakhalse khara ingi gari su tapna thawbani noi pude aduga bike wadudi kona ko lan leiba mabuk ningdu khoirang khoisauna na aise hanubaga sum chatmina mandana beri manam name pakhang oibe ijat ka leitre leisabiga kanaminara aroi mama bike later so I bend it give up. Ratana Machagi wadu tasinade. Wa makatare. Wa koisunu, sangom do takjilo. Angang na pakangam sagano. Yam angang oiriko. Nang pupumodudo, beri taktamni. Manam nam tidam ni kesu. Ai to oge. Nangi school dress to same saraga gojers da pamabane. Loisila o, ahan bajat panumit ni. Thank you ni. Lao. Ratana thokre lan leibana. Hoi loislage ma. Mabuk ningdana. Aisibu purangang machadona ni khanbiri simoina. Mi leisabi mayamnaga tanarise khangjapo na temoide. Lan leiba nok tana dressing mirror do da yenglaga school dress lasile. Dress set pal loiraduna magi room dagi mangol da thorai. Mapu maboksi phamlambadugi manakta changlaktuna phami. Maboksiga mapugana masubu mamit kuptana nungsina yengjai. Noyol sanana. Isu sana se onthokna phajakreda. Nang pupumodu sulakrabani. Nangbu chakti chara roidro thoklai sibo. Lan leibana. Ido ai ngasi di chara roi. Breakfast to heavy kharoi sinkre. Aduna puksillumme. Masugi waduda mabok tharona hairei. Hey, yade. Kharadi chasin ko tawhaide. Yumdagi mapan thokpada chak asaba chakhoma ma charabade lamda soibanga ma thokte hainaribani. Tawhaide. Lan leiba angang macha dauna aduma khumai. Boxie ai chaselarege. Horin toilet tawninga ade pharamu tani ba. Halagoina charagiba. Ko boxie. Lan leiba mabukta noksilai. Madhaw noyol sanana. Anghaw basidi. Chak chadana chatke kaina. Chayuina pijani. Se, mama inge. Chakhoma matang chaw. Nakuto chodhaluranu. Lan leiba suktok laga. Talle khoi masidi. Chak chakhoma ma haibade ahum chaw hairani. Adudai manga. Adudai taptai bijarani. Puka pokhairani. Ai bungang macha dawna haujipu chak ingi. Se, ilose. Lan leiba mayadu kathoi. Masuna keja maujabu ubada madhaw maben momon nokjai. Mama Ratanana lan leiba bu chak inbiri. Kayada nungsiraba mama machagi marino. Pakhang pharabase mama gi mittadi khongji siriba angangumni lan leiba. Matangduda modu changlai. Madam, aisu loijare. Lan leiba thindurage. Ado madam de office ti karama matamdagi chapigane. Ratanana. Kakai se
Wednesday ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯂꯟ ꯂꯩꯕꯒ ꯑꯩꯒ ꯀꯀꯥꯅ ꯄꯨꯟꯅ ꯈꯔ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯣ. ꯀꯀꯥꯒ ꯆꯠꯄꯁꯤꯅ ꯄꯨꯛꯅꯤꯡ ꯂꯨꯝꯃꯤ. ꯂꯟ ꯂꯩꯕꯗꯨ ꯆꯥꯛ ꯏꯟꯕꯤꯕ ꯂꯣꯏꯔꯦ. ꯃꯆꯤꯟ ꯃꯈꯥ ꯇꯩꯊꯣꯛꯄꯤꯔꯤ ꯃꯃꯥꯅ. ꯃꯃꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯂꯟ ꯂꯩꯕ. ꯃꯥ, ꯑꯩ ꯃꯅꯝ ꯅꯝꯕꯤꯌꯨ. ꯃꯈꯨꯠꯇꯨ ꯐꯠ ꯄꯤꯁꯤꯜꯂꯤ. ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ, ꯌꯥꯅꯁꯨ ꯆꯤꯛꯄꯤꯔꯦ. ꯃꯙꯧ ꯃꯕꯦꯟꯗ ꯑꯣꯟꯁꯤꯜꯂꯒ, ꯙꯧ, ꯕꯣꯛꯁꯤ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯨꯈꯤꯒꯦ, ꯈꯨꯔꯨꯝꯃꯤ. ꯅꯣꯌꯣꯜꯒ ꯊꯔꯣꯒꯅ, ꯏꯁꯨ ꯃꯪꯒꯣꯜ ꯑꯣꯏꯔꯣꯀꯣ. ꯅꯪꯕꯨ ꯄꯩꯁꯥ ꯅꯨꯡꯁꯥꯒꯗꯤ ꯌꯥꯎꯔꯕꯣ? ꯂꯟ ꯂꯩꯕꯅ, ꯌꯥꯎꯔꯦ, ꯏꯃꯥꯅ ꯄꯤꯔꯦꯗꯧ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯔꯗ ꯀꯥꯈ꯭ꯔꯦ. ꯃꯣꯙꯨꯅ I-20ꯗꯨꯗ ꯂꯟ ꯂꯩꯕꯕꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯟꯈ꯭ꯔꯦ. ꯅꯣꯌꯣꯜ, ꯊꯔꯣ ꯑꯃꯗꯤ ꯔꯇꯅꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯔꯇꯅꯥꯅ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯂꯟ ꯂꯩꯕꯁꯦ 12 ꯂꯣꯏꯁꯤꯜꯍꯜꯂꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯃꯦꯗꯤꯀꯦꯜ ꯀꯣꯆꯤꯡ ꯇꯧꯍꯜꯂꯒꯦ. ꯃꯁꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯩꯅꯁꯨ ꯄꯥꯝꯂꯦ. ꯅꯣꯌꯣꯜꯁꯅ ꯃꯈꯥ ꯇꯥꯔꯛꯏ. ꯍꯣꯏ, ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯗ ꯏꯄꯥꯒꯤꯗꯤ. ꯑꯗꯣ ꯏꯁꯨꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ. ꯅꯣꯡꯃꯗꯤ ꯑꯄꯣꯛꯄ ꯃꯄꯥ ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯏꯁꯨꯗ ꯄꯤꯗꯧꯔꯤꯕꯁꯤꯕꯣ? ꯔꯇꯅꯥ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯆꯤꯟꯅ ꯈꯨꯝꯂꯛꯏ. ꯃꯇꯝꯗꯨꯗ ꯈꯨꯝꯒꯅꯤ. ꯃꯥꯒꯤ ꯃꯄꯥ ꯁꯤꯈ꯭ꯔꯦ. ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯤꯕ ꯋꯥꯐꯝꯅꯤ. ꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯄꯥꯕꯨꯡ. ꯂꯟ ꯂꯩꯕ ꯑꯩꯒꯤ ꯏꯆꯥꯅꯤ, ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ. ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯇꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯊꯔꯣ ꯁꯤꯖꯥ ꯃꯈꯥ ꯇꯥꯔꯛꯏ. ꯃꯣꯏ ꯁꯝꯈꯥ, ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯏꯁꯨꯗ ꯃꯤꯅꯝꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯦ ꯄꯥꯈꯪ ꯐꯥꯔꯦ. ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯦ. ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯁꯨꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯅꯣꯌꯣꯜ ꯇꯞꯅ, ꯁꯤꯖꯥ, ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯗꯨꯛ ꯍꯛꯅ ꯄꯪꯕ ꯃꯤ ꯅꯠꯇꯦ. ꯃꯥꯅ ꯁꯣꯏꯗꯅ ꯀꯅꯥꯅ ꯆꯨꯝꯂꯤꯕ, ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯆꯔꯛꯀꯅꯤ. ꯑꯩꯅ ꯏꯁꯨꯕꯨ ꯊꯥꯖꯩꯅꯦ. ꯏꯁꯨꯅ ꯃꯃꯥꯕꯨ, ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯕ, ꯅꯨꯡꯁꯤꯖꯕ ꯑꯩ ꯈꯪꯉꯤ. ꯃꯁꯤꯗ ꯋꯥꯈꯜ ꯄꯪꯍꯦꯟ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯒꯅꯨꯀꯣ. ꯑꯁꯣꯝꯗꯅ ꯂꯟ ꯂꯩꯕ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯦ. ꯃꯣꯙꯨꯁꯨ ꯂꯟ ꯂꯩꯕ ꯊꯤꯟꯂꯝꯂꯒ ꯍꯟꯈ꯭ꯔꯦ. ꯁ꯭ꯀꯨꯜꯗꯨ ꯅꯧꯅ ꯆꯪꯂꯛꯄꯅꯤꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯊꯤꯒꯗꯧꯔꯤ. ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯌꯥꯎꯗꯦ ꯂꯟ ꯂꯩꯕꯗꯣ. ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛ ꯂꯣꯝꯗ ꯂꯥꯛꯏ. ꯇꯨꯡꯗꯒꯤ ꯂꯟ ꯂꯩꯕꯒꯤ ꯕꯦꯁ ꯑꯣꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯅ ꯀꯧꯔꯛꯏ. ꯀꯦꯜꯚꯤꯟꯒ ꯇꯣꯝꯊꯤꯟꯒꯅ, ꯚꯥꯏ, ꯅꯪ ꯀ꯭ꯂꯥꯁꯔꯨꯝ ꯊꯤꯔꯤꯔꯣ? ꯂꯟ ꯂꯩꯕ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯍꯣꯏ ꯚꯥꯏ, ꯑꯩ ꯀ꯭ꯂꯥꯁꯔꯨꯝ ꯊꯤꯔꯝꯃꯤꯅꯦ. ꯉꯁꯤ ꯑꯍꯥꯟꯕ ꯀꯥꯕꯅꯤꯅ ꯉꯥꯎꯔꯦ ꯚꯥꯏ. ꯚꯥꯏ ꯍꯣꯏꯁꯨ 11 ꯁꯥꯏꯟꯁ ꯂꯣ? ꯀꯦꯜꯚꯤꯟꯅ, ꯍꯣꯏ ꯃꯥꯅꯦ ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯄꯅꯦ. ꯑꯗꯣ ꯚꯥꯏꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ? 11 ꯁꯥꯏꯟꯁꯀꯤ ꯁꯦꯛꯁꯟ ꯀꯌꯥꯅꯣ? ꯂꯟ ꯂꯩꯕꯅ, ꯚꯥꯏ ꯑꯩ ꯃꯤꯡ ꯂꯟ ꯂꯩꯕ ꯀꯧꯏ, ꯌꯥꯏꯁ꯭ꯀꯨꯜꯗꯩꯅꯦ. ꯑꯩ 11 ꯁꯥꯏꯟꯁꯀꯤ ꯁꯦꯛꯁꯟ Aꯗ ꯇꯥꯕꯅꯦ. ꯇꯣꯝꯊꯤꯟꯅ, ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯝꯊꯤꯟ, ꯃꯌꯥꯝꯅ ꯇꯣꯝ ꯀꯧꯏ. ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯥꯏꯁꯤꯅ ꯀꯦꯜꯚꯤꯟ, ꯑꯩꯈꯣꯏꯅꯤꯗꯤ ꯊꯥꯡꯃꯩꯕꯟꯗꯩꯅꯦ. ꯑꯗꯣ ꯀ꯭ꯂꯥꯁꯇ ꯄꯨꯂꯞ ꯆꯪꯂꯁꯦ. ꯂꯟ ꯂꯩꯕꯅ, ꯍꯣꯏ ꯚꯥꯏ, ꯆꯪꯂꯁꯤ. ꯂꯟ ꯂꯩꯕ ꯑꯅꯧꯕ ꯃꯔꯨꯞ ꯑꯅꯤ ꯐꯪꯖꯔꯦ. ꯂꯟꯅꯒ ꯅꯨꯄꯥ ꯊꯣꯛꯅ ꯐꯖꯕꯒ, ꯀꯦꯜꯚꯤꯟꯒ ꯇꯣꯝꯊꯤꯟꯒꯅ ꯐꯖꯕꯒ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ. ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯂꯦ. ꯕꯣꯏꯁ ꯁꯥꯏꯠꯀꯤ 3rd ꯕꯦꯟꯁꯇꯨꯗ ꯃꯣꯏ ꯑꯍꯨꯝ ꯐꯝꯃꯤ. ꯃꯌꯥꯝꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯂꯣꯏꯃꯛ ꯌꯦꯡꯅꯩ. ꯃꯣꯏ ꯑꯍꯨꯝꯗꯤ ꯀꯅꯥꯗꯁꯨ ꯌꯦꯡꯂꯨꯗꯦ. ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯣꯏ ꯃꯁꯦꯟ ꯂꯟ ꯂꯩꯕ, ꯀꯦꯜꯚꯤꯟ ꯑꯗꯨꯒ ꯇꯣꯝꯊꯤꯟꯕꯨ ꯃꯨꯟꯅꯔꯛꯏ. ꯁꯥꯇ꯭ꯔꯤ ꯑꯃꯅ, ꯑꯩꯗꯤ ꯃꯌꯥꯏ ꯊꯪꯕꯁꯦ ꯉꯥꯎꯏ ꯃꯤ. ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯃꯇꯥꯏ ꯊꯪꯕ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ. ꯃꯣꯏꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯍꯥꯏꯁꯤꯅ ꯀꯦꯜꯚꯤꯟꯕꯨꯅꯤ. ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯃꯅꯨꯡ ꯊꯪꯕꯁꯦ ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ, ꯉꯝꯃꯔꯣꯏ, ꯑꯩ ꯉꯥꯎꯔꯦ.
ꯅꯨꯄꯤꯁꯤꯡꯗꯨ ꯃꯣꯏꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯗꯨꯅ ꯈꯠꯂꯤ ꯃꯣꯏ ꯃꯌꯥꯝ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯕꯦꯜ ꯈꯤꯡꯂꯛꯏ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯒꯤ ꯔꯣꯜ ꯀꯣꯜ ꯀꯧꯕ ꯍꯧꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯃꯤꯡꯒ ꯀꯣꯟꯅ ꯀꯧꯔꯛꯏ ꯂꯟꯅꯩꯕ ꯀꯦꯜꯕꯤꯟ ꯇꯣꯝꯊꯤꯟꯒꯒꯤ ꯔꯣꯜ ꯅꯝꯕꯔ ꯌꯧꯔꯛꯄꯗ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤꯈꯩꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯏ ꯍꯔꯥꯎꯖꯔꯤꯕꯅꯤ ꯃꯣꯏꯗꯤ ꯃꯤꯡꯒ ꯈꯪꯕꯗꯨꯗ ꯍꯥꯏꯒꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯩ ꯃꯗꯨꯗ ꯑꯃꯨꯛ ꯂꯟꯂꯩꯕꯅ ꯍꯦꯜꯂꯤꯕꯅꯤꯗꯣ ꯉꯧꯔꯕ ꯀꯨꯆꯨꯒ ꯆꯥꯟꯅꯅ ꯂꯤꯠꯂꯤꯕ ꯁ꯭ꯀꯨꯜ ꯁꯔꯠ ꯃꯁꯥ ꯅꯥꯟꯅ ꯂꯣꯜꯂꯤꯕ ꯅꯦꯛꯇꯥꯏ ꯕ꯭ꯂꯦꯛ ꯐꯦꯟ ꯑꯗꯨꯒ ꯈꯨꯠꯇꯅ ꯁꯤꯔꯤ ꯇꯥꯏꯇꯥꯟ ꯃꯦꯟ ꯋꯥꯠꯆ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯦꯂꯨꯟꯗ ꯃꯁꯥ ꯅꯥꯟꯅ ꯀꯛꯂꯕ ꯁꯝ ꯏꯟꯈꯠꯂꯛꯄꯩ ꯄꯥꯔꯞ ꯇꯧꯅ ꯍꯧꯔꯤꯕ ꯕꯤꯌꯔꯗ ꯉꯥꯎꯏ ꯅꯨꯄꯤꯒꯩꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯑꯣꯖꯥꯗꯨ ꯀꯟꯅ ꯁꯥꯏꯂꯦꯟꯠ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯌꯥꯝꯗꯨ ꯄꯤꯟ ꯗ꯭ꯔꯣꯞ ꯁꯥꯏꯂꯦꯟꯠꯇ ꯂꯩ ꯑꯣꯖꯥꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯂꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯗꯣꯔꯗꯨꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯦ ꯀꯝ ꯏꯟ ꯁꯔ ꯑꯣꯖꯥꯗꯨ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯐꯥꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯇꯝ ꯆꯥꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯌꯥꯝ ꯄꯪꯆꯨꯋꯦꯜ ꯑꯣꯏꯗꯦꯀꯣ ꯑꯩꯒꯤ ꯄꯦꯔꯦꯠ ꯂꯣꯏꯔꯒ ꯆꯪꯂꯛꯎ ꯑꯣꯖꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯞꯅ ꯈꯨꯝꯖꯔꯛꯏ ꯁꯣꯔꯤ ꯁꯔ ꯃꯌꯥꯝꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯃꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯂꯟꯂꯩꯕꯁꯨ ꯍꯥꯏꯐꯦꯠ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥ ꯅꯥꯜꯂꯕ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯄꯛꯆꯅ ꯁꯦꯠꯂꯕ ꯐꯅꯦꯛ ꯁꯥꯡꯂꯕ ꯃꯁꯝꯗꯨꯁꯨ ꯇꯪꯈꯥꯏ ꯄꯨꯜꯂꯤ ꯇꯔꯨ ꯀꯤꯔꯞ ꯇꯧꯅ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯍꯦꯛ ꯎꯕꯗ ꯃꯤꯠꯐꯝ ꯆꯣꯏꯗ꯭ꯔꯦ ꯂꯟꯂꯩꯕꯗꯨ ꯄꯦꯔꯤ ꯇꯧꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯂꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯤꯍꯨꯟ ꯑꯃ ꯀꯟꯅ ꯆꯣꯡꯂꯛꯏ ꯂꯟꯂꯩꯕ ꯀ꯭ꯂꯥꯁꯀ ꯆꯪꯗꯦ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤ ꯑꯣꯖꯥꯗꯨ ꯂꯟꯂꯩꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯦ ꯕꯣꯏ ꯊꯥꯔꯠ ꯕꯦꯟꯁ ꯀꯣꯅꯔ ꯑꯩ ꯀ꯭ꯂꯥꯁ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯗꯤ ꯌꯨ ꯀꯦꯟ ꯂꯤꯞ ꯃꯥꯏ ꯀ꯭ꯂꯥꯁ ꯀꯦꯜꯕꯤꯟ ꯇꯣꯝꯊꯤꯟ ꯂꯟꯂꯩꯕꯗ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯁꯤꯜꯂꯤ ꯂꯟꯂꯩꯕ ꯇꯞꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯣꯖꯥꯗꯨꯗ ꯁꯣꯔꯤ ꯍꯥꯏꯔꯒ ꯀ꯭ꯂꯥꯁꯇꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯕꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯟꯂꯩꯕ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯂꯟꯂꯩꯕꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯂꯟ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯋꯥꯃꯦꯟ ꯑꯃꯇ ꯉꯥꯡꯗꯦ ꯏꯀꯥꯏꯔꯤꯔꯥ ꯀꯞꯂꯤꯔꯥ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯂꯩ ꯂꯟꯂꯩꯕꯗꯤ ꯑꯗꯨꯝ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯋꯥ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯁꯨꯃꯥꯏ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯑꯝꯇꯐꯥꯎ ꯎꯔꯛꯇ꯭ꯔꯤ ꯂꯟꯂꯩꯕꯗꯨ ꯃꯄꯨꯟꯁꯤꯗ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯍꯨꯜ ꯀꯌꯥꯅꯤ ꯃꯤꯀꯨꯞꯇꯨꯗ ꯃꯄꯨꯛꯅꯤꯡꯗ ꯃꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕꯗꯣ ꯃꯊꯟꯇ ꯈꯟꯖꯩ ꯁꯤ ꯑꯣꯏꯇꯥꯏ ꯃꯣꯏꯒꯤ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯊꯟꯇ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤ ꯄꯣꯠꯅꯤ ꯃꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯑꯁꯨꯝꯅ ꯏꯪꯂꯤꯁꯀꯤ ꯀ꯭ꯂꯥꯁꯇꯨ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯑꯣꯖꯥꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯈ꯭ꯔꯦ ꯂꯟꯂꯩꯕꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯋꯥꯎꯅ ꯋꯥꯏ ꯆꯥꯏꯔꯦ ꯅꯨꯄꯤꯗꯨꯗ ꯑꯗꯨꯗꯩ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦꯀꯦꯟ ꯕꯦꯟꯁꯇꯩ ꯍꯦꯟꯊꯣꯏ ꯇꯝꯅ ꯃꯣꯏ ꯑꯅꯤꯅ ꯅꯨꯄꯤꯗꯨꯗ ꯀꯧꯔꯛꯏ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯀꯧ ꯃꯥꯜꯂꯦ ꯁꯛꯀ ꯃꯤꯡꯒꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯃꯩꯇꯩ ꯆꯅꯨ ꯑꯁꯦꯡꯕꯤꯗ ꯑꯁꯦꯡꯕꯤꯅꯤ ꯁꯝꯅꯦ ꯅꯥꯅꯦ ꯁꯕꯥꯅꯦ ꯃꯨꯔꯇꯤꯅꯦ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯇꯦ ꯑꯎꯕꯈꯩꯗꯤ ꯇꯨꯅꯔꯦ ꯃꯃꯥꯟꯅꯕꯤꯅ ꯀꯧꯁꯟꯕꯗꯩ ꯀꯣꯔꯅꯔꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯆꯥꯅꯤꯡꯗꯨ ꯂꯟꯂꯩꯕꯗꯨ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯒ ꯀꯦꯜꯕꯤꯟꯒꯅ ꯂꯛꯅꯔꯤ ꯇꯣꯝꯊꯤꯟꯅ ꯑꯣ ꯉꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ ꯃꯇꯥꯎ ꯂꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯏ ꯀꯥꯏꯗꯩꯅꯣꯗ ꯀꯩꯝꯇ ꯈꯟꯗꯦꯗ ꯚꯥꯏ ꯀꯦꯜꯕꯤꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯈꯪꯉꯤꯗ ꯌꯦꯅꯤꯡꯊꯥꯗ ꯌꯦꯅꯤꯡ ꯍꯨꯟꯗꯕ ꯀꯔꯝꯕ ꯄꯥꯝꯕꯤꯕꯨ ꯂꯩꯕꯒꯦ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯗ ꯅꯣꯡꯏꯟ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯉꯥꯎꯖꯕ ꯃꯍꯧꯁꯥꯅꯦ ꯉꯥꯎ ꯂꯟꯂꯩꯕ ꯆꯥꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯦꯜꯕꯤꯟꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯚꯥꯏ ꯀꯦꯜꯕꯤꯟ ꯅꯪꯁꯦ MIL ꯂꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯂꯥꯗ ꯍꯩꯗꯣꯛꯏ ꯇꯣꯝꯊꯤꯟꯅ
ꯂꯧꯕꯅꯤ ꯈꯣꯏ ꯚꯥꯏꯅ ꯏꯕ ꯃꯦꯁꯦꯖꯇ ꯄꯪꯊꯗꯕ ꯂꯩꯁꯥ ꯇꯥꯡꯅ ꯊꯣꯛꯏ ꯃꯤ ꯃꯃꯤꯠꯇ ꯏꯁꯤꯡ ꯐꯥꯎꯊꯣꯛꯏꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯎꯍꯨꯔꯨ ꯂꯩꯅ ꯇꯥꯟꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯃꯇꯥꯎ ꯌꯥꯔꯦꯗ ꯁꯤꯗꯔꯤꯔ ꯊꯥꯒꯠꯂꯤꯔ ꯑꯃ ꯌꯥꯎꯔꯤ ꯇꯣꯝꯊꯤꯟ ꯅꯪꯗꯣ ꯂꯟ ꯂꯩꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯉꯥꯏꯈꯣ ꯂꯟ ꯂꯩꯕ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕ ꯉꯥꯎꯔꯤꯔꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯔꯦ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯒꯦ ꯌꯥꯝ ꯄꯥꯝꯂꯦ ꯂꯟ ꯂꯩꯕ ꯀꯦꯜꯕꯤꯟꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯩ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯤꯕꯅꯤ ꯏꯀꯥꯏ ꯇꯧꯕꯅꯤ ꯐꯔꯛ ꯇꯥꯔꯛꯀꯅꯨ ꯇꯣꯝꯊꯤꯟ ꯀꯦꯜꯕꯤꯟꯒ ꯂꯟ ꯂꯩꯕꯒꯗ ꯅꯣꯛꯁꯤꯜꯂꯤ ꯇꯣꯝꯊꯤꯟꯅ ꯍꯥꯍꯥ ꯃꯔꯣꯟ ꯆꯨꯝꯃꯦ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯣꯏꯁꯦ ꯏꯇꯥꯎꯅꯕꯨ ꯄꯥꯝꯂꯗꯤ ꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔꯁꯤ ꯀꯩ ꯍꯥꯏꯒꯦ ꯚꯥꯏ ꯀꯦꯜꯕꯤꯟ ꯀꯦꯜꯕꯤꯟꯅ ꯃꯥꯅꯦ ꯚꯥꯏ ꯈꯣꯏ ꯃꯇꯥꯎ ꯂꯟ ꯂꯩꯕꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯦꯗ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯁꯥꯏꯗꯩ ꯌꯦꯡꯅꯕꯗ ꯃꯉꯛ ꯇꯦꯛꯅꯗꯧꯔꯦ ꯈꯣꯏꯁꯨ ꯎꯔꯤꯕꯅꯤ ꯀꯩꯅꯣ ꯂꯟ ꯂꯩꯕꯅ ꯈꯥꯏꯔꯅꯨꯁꯦ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯑꯝꯇ ꯍꯥꯡꯗꯣꯛꯅꯕ ꯇꯧꯁꯤꯁꯦ ꯃꯇꯥꯎ ꯅꯣꯏꯅꯤꯅ ꯀꯦꯜꯕꯤꯟꯅ ꯏ ꯅꯨꯄꯥꯁꯤ ꯉꯥꯎꯔꯦꯗꯅ ꯍꯣꯏ ꯑꯩ ꯇꯧꯒꯦꯁꯦ ꯅꯩꯒꯦ ꯌꯦꯡꯉꯨ ꯃꯃꯥꯟꯅꯕꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯕꯦꯟꯁꯃꯦꯠꯁꯤꯡꯁꯦ ꯂꯣꯏꯁꯨ ꯐꯖꯩ ꯍꯣꯔꯦꯟ ꯍꯦꯛꯇ ꯇꯣꯝꯊꯤꯟꯒ ꯑꯩꯒꯅ ꯅꯩꯔꯒꯦ